ꯃꯌꯥꯝꯒꯤ ꯂꯣꯝꯗ ꯂꯥꯛꯏꯁꯤ ꯑꯣ ꯍꯥꯏꯗꯣꯛꯄ ꯑꯣꯏꯔꯝ ꯇꯥꯔꯦ ꯌꯥꯅꯤ ꯌꯥꯅꯤ ꯃꯌꯥꯝ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯁꯤꯗ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯣ ꯐꯅꯤ 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 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯚꯛꯇꯤ ꯑꯃꯇꯪ ꯖय 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 ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯂꯦꯡꯁꯟꯁꯤꯁꯦ ꯌꯥꯔꯦ ꯇꯥꯗ ꯍꯦꯛꯇ ꯂꯦꯡꯁꯟꯕꯤꯌꯨ ꯂꯦꯡꯁꯟꯕꯤꯌꯨ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯉꯔꯥꯡ ꯑꯉꯥꯡ ꯃꯁꯦꯟꯁꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯖꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯗ ꯄꯨꯔꯛꯂꯦ ꯑꯗꯨꯒꯤ ꯄꯥꯎ ꯑꯃꯇꯪ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯝꯗꯧꯕꯤꯕꯒꯦ ꯅꯨꯄꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯐꯩ ꯍꯣꯏ ꯃꯤꯉꯣꯟꯗ ꯀꯌꯥ ꯀꯥꯏꯖꯗꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯉꯥꯡꯁꯤ UPSCꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯤ ꯔꯤꯇꯟ ꯄꯥꯁ ꯇꯧꯔꯒ ꯍꯟꯗꯛꯇ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯊꯧꯗꯣꯛ ꯑꯃꯗ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯧꯅ ꯑꯍꯜ ꯂꯃꯟ ꯀꯥꯏꯅꯈꯤꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯖꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯌꯨꯝ ꯏꯪꯈꯣꯜꯗꯤ ꯂꯩꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯌꯨꯝ ꯏꯪꯈꯣꯜꯗꯤ ꯂꯩꯖꯔꯤ ꯁꯨꯝꯗꯧꯔꯁꯤ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃꯒꯤ ꯃꯄꯥꯕꯨꯡꯁꯨ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯂꯩꯈꯤ ꯌꯨꯝꯗ ꯂꯩꯇꯦ ꯄꯥꯎ ꯄꯤꯗꯨꯅ ꯑꯃꯨꯛꯇꯪ ꯈꯪꯍꯟꯖꯈꯤꯒꯦ ꯐꯅꯤ ꯐꯅꯤ ꯁꯨꯝꯗꯧꯔꯁꯤ ꯍꯣꯔꯦꯟꯁꯦ ꯍꯣꯏ ꯏꯆꯥꯅꯨꯄꯤꯗꯨ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯑꯣ ꯐꯅꯤ ꯐꯅꯤ ꯑꯩꯈꯣꯏ ꯉꯟꯅ ꯍꯦꯛꯇ ꯊꯤꯟꯖꯔꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯖय 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 ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯍꯦ ꯍꯦ ꯄꯤꯇꯠ ꯄꯥꯇꯠꯄ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯉꯣꯟꯗ ꯏꯆꯥ ꯊꯥꯖꯕ ꯑꯁꯨꯛ ꯋꯥꯅ ꯃꯇꯝ ꯆꯪꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯌꯣꯛꯂꯛꯂꯒ ꯕꯤꯈ꯭ꯌꯥꯔꯤꯗ ꯃꯃꯜ ꯂꯩꯇꯅ ꯄꯠ ꯊꯗꯠꯂꯒ ꯍꯩ ꯂꯩꯗꯧꯅ ꯄꯤꯔꯗꯧꯕ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯍꯤꯁ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯑꯍꯟ ꯈꯔ ꯆꯪꯉꯛꯏꯁꯤꯕꯨ ꯅꯍꯥꯟ ꯄꯥꯎ ꯍꯟꯕꯗ ꯂꯥꯛꯈꯤꯕꯁꯤꯡꯗꯨ ꯃꯥꯜꯂꯤꯗ ꯃꯥꯅꯤꯗ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯈꯪꯅꯤꯡꯉꯁꯤꯗꯤ ꯁꯟꯗꯦꯍꯥꯅ ꯃꯃꯥꯟꯅꯕꯤꯒꯤꯗ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯊꯕꯛ ꯇꯧꯒꯦ ꯏꯕꯨꯡꯉꯣ ꯂꯦꯡꯁꯟꯁꯤꯂꯥ ꯐꯅꯤ ꯐꯅꯤ ꯇꯥꯗ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯚꯛꯇꯤ ꯑꯃꯇꯪ ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯈꯨꯔꯨꯝꯕꯗ ꯐꯩꯖꯣꯝ ꯃꯣꯠꯅꯕꯅꯤ ꯈ꯭ꯋꯥꯡ ꯅꯥꯅꯕꯅꯦ ꯑꯗꯨ ꯃꯌꯥꯝꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯏꯕꯦꯝ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯊꯥ ꯑꯃ ꯍꯦꯜꯂꯁꯤ ꯐꯥꯎꯕ ꯍꯨꯏ ꯃꯥꯏ ꯍꯥꯏꯕꯤꯔꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯄꯥꯈꯠꯆꯗꯨꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯥꯏꯈꯤꯕꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯖꯤꯟꯕꯤꯔꯛꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃꯒꯤ ꯈꯣꯟꯗꯥꯁꯤꯗꯤ ꯈꯣꯟꯗꯥꯁꯤ ꯇꯥꯅꯅꯕ ꯂꯥꯛꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯕꯨ ꯕꯦꯝꯃ ꯁꯥꯎꯕꯤꯅꯨ ꯁꯥꯎꯕꯤꯅꯨ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯆꯦꯟ ꯆꯣꯡꯂꯨꯔꯕꯅꯤꯅ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤꯅꯤ ꯈꯟꯅ ꯑꯗꯨꯛ ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯪꯐꯝ ꯊꯣꯛꯏ ꯈꯟꯖꯕꯅꯤ ꯃꯁꯤꯕꯨ ꯆꯠꯅꯗꯕ ꯊꯕꯛꯂ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏ ꯏꯕꯦꯝꯃꯅ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯁꯦꯡꯅ ꯄꯤꯔꯔꯣꯏ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯁꯣꯝꯅ ꯚꯥꯞ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯦ ꯅꯠꯇꯦꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯝꯒꯤ ꯀꯅꯥꯅꯣ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤꯅ ꯏꯆꯥ ꯏꯁꯨꯅꯤ ꯈꯟꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯇꯅꯤ ꯃꯥꯅꯤ 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 ꯃꯁꯤꯕꯨ ꯏꯕꯦꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯠꯅꯕꯤꯗꯕ꯭ꯔꯅꯦ ꯑꯁ ꯗꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯁꯩꯇꯥ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯑꯩꯗꯤ ꯏꯆꯥꯁꯦ ꯃꯊꯟꯇꯅꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯖꯔꯤꯕ ꯍꯣꯏ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯂꯝꯖꯥ ꯁꯔꯥꯗꯨꯗ ꯏꯆꯥ ꯊꯥꯖꯔꯒ ꯑꯋꯥ ꯃꯩꯁꯥ ꯃꯔꯛꯇ ꯃꯩꯈꯨ ꯆꯨꯍꯟꯕꯤꯒꯦ ꯊꯧꯔꯥꯡꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯂꯥꯏꯔꯕꯒ ꯁꯪꯒ ꯇꯧꯒꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯏꯕꯦꯝꯃ ꯂꯥꯏꯔꯕꯁꯨ ꯃꯤꯅꯤꯅꯍꯦ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯂꯥꯟꯒꯅꯤꯗ
Ibema kalida khudai kangde hainaba leibani khara khanthabiyuda ꯑꯦ mioi khoi se omor maksu natti tha wangba ina kaira khunbai mungni haibabu ibema gi sidi leibang masa tabadi yamna walibo ꯑꯦ hoi mina budi sanman tawiramba mayai adubu haina tajariba ujariba ibemagi wangang sangang thaugalon yaudaba napal duna takpadi ijettagi sana lupa lan thumna hena lui haina khanbi gramalele ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯅꯩꯅꯗꯨꯅ ꯆꯥꯎꯅ ꯉꯥꯡꯕꯤꯔꯤꯁꯤꯕꯨ ꯍꯅꯨ ꯊꯪꯗ ꯆꯣꯛꯀꯤ ꯍꯣꯠꯅꯕꯤꯔꯤꯕ꯭ꯔꯣ bisnu ꯀꯥꯟꯅꯗꯦ ꯀꯥꯟꯅꯗꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯦꯡꯕꯤꯈ꯭ꯔꯣ ꯋꯥꯏ ꯁꯤꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯋꯥꯏ ꯁꯤꯠꯂꯛꯀꯗꯧꯔꯦ ꯃꯌꯥꯝ ꯑꯩ ꯋꯥꯏ ꯁꯤꯠꯆꯔꯦ ꯋꯥꯏ ꯁꯤꯠꯂꯒꯦ somsi ka paina inausa ꯋꯥꯏꯁꯤ ꯁꯤꯠꯄ ꯇꯥꯕ ꯏꯀꯥꯏ ꯈꯪꯗ꯭ꯔꯗꯤ ꯊꯦꯡꯅꯤ ꯍꯦꯔꯥ ꯊꯧꯒꯂꯣꯟ ꯑꯗꯨ ꯈꯪꯗꯕ ꯂꯤꯆꯠꯇꯨꯗꯤ ꯅꯆꯥ ꯅꯨꯄꯤ ꯐꯥꯎꯕ ꯅꯪꯒꯤ ꯂꯣꯆꯠ ꯆꯠꯂꯝꯒꯅꯤ ꯏꯃꯧ ꯑꯣꯏꯖꯅꯤꯡꯗꯦ ꯄꯦꯝꯕꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯁꯠꯆꯔꯅꯤ ꯍꯩ ꯑꯃꯨꯛꯇ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯤꯅ ꯆꯥꯃꯔꯛ ꯆꯦꯜꯂꯨꯔꯁꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯨꯍꯣꯡꯉꯨ ꯂꯨꯍꯣꯡꯒꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯍꯩ ꯀꯔꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯡꯅ ꯐꯝꯇꯦꯛꯄꯅꯤ ꯀꯥꯎꯒꯅꯨ ꯌꯧꯖꯔꯦ ꯏꯅꯥꯎꯁꯥ ꯆꯠꯂꯁꯤ ꯈꯪꯕ꯭ꯔꯥ ꯑꯦ ꯐꯤꯒꯁꯨ ꯀꯟꯅ ꯇꯧꯖ ꯁꯥꯔꯤ ꯄ꯭ꯔꯃꯥꯟꯕꯨ ꯌꯥꯝ ꯍꯩꯔꯤꯅꯦ ꯆꯣꯞꯆꯒꯦꯗꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯔꯨꯁꯦ ꯍꯥꯏꯅꯣ ꯍꯥꯍꯥꯌꯣ 이마나 떠오르시고 가리노. ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ 아이보 아토빠 누빠다 루홍나바 셀리시부 이마기 와칸도 무좀미브라. ꯌꯦꯡꯉꯣꯏ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ 이씨. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯑꯃꯗ ꯂꯨꯍꯣꯡꯕ ꯐꯪꯂꯤꯕꯗꯣ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤꯅꯦꯍꯦ 아스 이마 아이 셀레샤비 나트라바네. 타박 떠오바 란툼다 이마나 뚝얌나 미허리도 가리기노. ꯍꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯅꯪ ꯄꯥꯕꯨꯡꯁꯨ ꯋꯥꯐꯝꯁꯦ ꯌꯥꯔꯕꯅꯤ 아이디야디. ꯕꯣꯔꯗꯨꯒꯤ ꯃꯃꯥꯗꯣ ꯑꯩꯒ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯈ꯭ꯔꯕ ꯀꯨꯏꯔꯕꯅꯤ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯦ ꯍꯥꯏꯅꯔꯤꯕ ꯅꯪꯅ ꯃꯐꯝꯗꯨꯗ ꯂꯩꯈꯤꯕꯗꯨꯅ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯨ ꯂꯩꯇꯥꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ ꯑꯗꯨꯒꯅꯦ ꯑꯩ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ ꯅꯪ ꯂꯥꯏꯔꯕꯗꯨꯒꯤ ꯋꯥꯈꯟꯗꯣ ꯊꯥꯗꯣꯛꯀꯗꯕꯅꯤ 아이디 가모. 가리기노 이마나 아이보 숙얌나 마이사 랑한나바 타랑비리시보. ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯕꯣꯏꯗ ꯍꯥ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯦꯅꯦ ꯏꯆꯥꯗꯤ ꯄꯨꯛꯆꯦꯟ ꯆꯥꯎꯕꯤꯅꯤꯅ ꯄꯤꯇꯠ ꯄꯥꯇꯠꯄꯗꯨꯗ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯕ ꯍꯟꯊꯕ ꯊꯥꯛꯀꯤ ꯏꯃꯨꯡꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯁꯨ ꯄꯨꯛꯆꯦꯟ ꯆꯥꯎꯅ ꯃꯆꯥꯕꯨ ꯋꯥꯔꯨꯔꯣ ꯍꯥꯏꯅ ꯈꯛ ꯏꯟꯁꯤꯟꯗꯕꯅꯤꯅꯦ ꯅꯪꯅ ꯄꯥꯝꯃꯤꯕꯁꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯕꯨꯗꯤ ꯂꯝꯖꯥ ꯁꯔꯥꯗꯨꯅ ꯍꯦꯜꯂꯤ ꯁꯤ ꯅꯠꯇ꯭ꯔꯗꯣ 이마기 와칼도 미오이바기 리잣 나트레 하이바. 아헨바 빠미니냐. 오이자바 티리니냐. ꯚꯦꯃꯥ ꯁꯪꯁꯥꯔꯁꯤꯗ ꯃꯆꯥ ꯅꯤꯉꯣꯟꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯃꯃꯥ ꯑꯣꯏꯔꯕ ꯃꯇꯝꯗ ꯈꯪꯂꯛꯀꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯂꯤꯕ ꯃꯉꯣꯟꯗ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯦꯟꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯃꯣꯏ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯅ ꯃꯃꯜ ꯂꯦꯞꯄ ꯌꯥꯔꯣꯏ ꯈꯪꯉꯨꯅꯦ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯦꯞꯂꯨꯕ ꯅꯨꯡꯁꯤꯕꯗꯨꯅ ꯌꯦꯛꯅꯕ ꯑꯣꯏꯔꯛꯇꯨꯅ ꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯌꯥꯒꯗꯕꯅꯤ 아이 숙남감모이 하이바네 이마. ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ 상사르시보 이나쿤바 푸빵 수바마 셀다막 윤반 미나가다바니 하이바 아인 레이라브라냐. ꯀꯌꯥꯗꯅꯣꯅꯦ 이마 라이라바 수미네 타모이 빨리. 라이디 사나바기 윤반 땀나바 아이 제루바 나떼. 파나 라이라바 숭아 시디 마합 아이기 아마따 nga이라바 이쇼르와이라바. Hare Krishna Hare Krishna 아토빠 팝기 람비 아마다 노로키 몽팜 셈바 ngam모이. 제루라비 아이보 레사비 사두나 루홍아가 이마나 팡도리바 믹자뜨보 까이노 하이바. Hey 와 ꯃꯈꯥ ꯇꯥꯅꯨ ꯂꯥꯛꯀꯗꯧꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥꯁꯤꯗ ꯍꯩꯖꯤꯡ ꯄꯨꯒꯗꯧꯔꯤꯕꯅꯤ 까이 하이바. ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯗꯤ ꯅꯤꯡꯗꯅ
나 ꯄꯨꯟꯁꯤꯗꯣ ꯆꯅꯩꯅꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗ ꯍꯌꯦꯡ ꯏꯜꯂꯒꯦꯔꯣ ꯍꯥ ꯅꯪ ꯂꯝ ꯍꯦꯟꯕ ꯁꯥꯔꯗꯅ ꯅꯪ ꯂꯝ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ 이마우 아이나 하이자버지 아무튼 따비우 깨도보게 이마우 아무튼 따비우 깨도보게 ꯅꯪꯒꯤꯗꯃꯛ ꯍꯤꯡꯖꯕ ꯄꯨꯟꯁꯤꯁꯦ 이마ꯒꯤ ꯊꯧꯖꯤꯜꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤ Hare Krishna ꯄꯨꯝꯅꯃꯛ ꯃꯥꯡꯂꯦꯗꯀꯣ ꯍꯧꯖꯤꯛꯄꯨ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯕ ꯇꯥꯔꯕꯀꯣ ꯋꯥꯐꯝꯁꯤ ꯏꯆꯥ ꯅꯨꯄꯤꯅ ꯇꯥꯔꯒꯅ ꯀꯔꯤ ꯑꯣꯏꯕ ꯕꯦꯝꯃ ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯕꯨ ꯍꯩꯃꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯗꯤ ꯍꯥ ꯀꯩꯅꯣ ꯅꯪ ꯄꯥꯏꯁꯦ 타도 이마 후니네 타도 세 어떤 피로 이마디 망져야되고 세 피로 할바니 낭고 낭 피로 할바니 자네 닝자리바 제목도 똑같이 이마 흥분하라 이마기 선대야 봄나막새 이마는 라이라바부 한타나 칼로바 이사기 오이자바 티바다 아이 먹기 이마나 비부 수미남 루바기 소나 비바 단디니네 이마 호직대다 라즈기야 생마 타모이부 마삭하나 이마부 미능치 강브라네 이마다부 어쭌발 레이브로 이마디 पैसा 런툼 아랑아락 레이라가 로이레 나트로 주미 낭나 하리바도 하이팜 토이 뽐나막시 낭기다막 칸바다 이마 밑땅우리네 아이수 누비네 마마네 소이크라바 탕독시기다막 낭 이마부 와라우가도 에이 이마부 와라우디 아드부 이마기 미능시도 마땀 헨크레 이마기 선대야 이마 낭디 타모이 깐비 오이두나 뺀나 노 이마기 타모이다 미가 캔나리바세 까리노 아이 할펑강데 이마 마기 이마 또 이마 강망감드레 이마기 선대야 Kanano nupim la isina. Kana hangbibano. 이비마 라즈기 юм시부 Mane adugi yumduni. Ai razgi matai masingni. 오 Kari thabaki oibiramno. 비마 아이세 산대하기 마마니 Sandhyagi mama. 라즈기 아한싱가 와파마 마땅 따나게 락바니 Haibiri sibu. Sandhyana topada luhongkibado. Razgi ayaba matung inani haiba yanaba soi lawba lakbiri bro. 나티 비마 와칸도 오나레 와리시 아한싱가 사나닝도나 타우바니 야라가디 Yani hekta haibiyo. Laikagi matai mo oijarasu. Razgi awala pa khuding aina yengchinjaba ngaktani. Adu inene lakbiri sibu. Izetkin maman thaubo oibirabro. 이비마 이니나 코이다 생나 란바 하이바도 오이크레네 Iniebu wangang kamjau yamna hunbikhidaine. 비마 Rajna laire haibagi atopa nupada laisabi saduna luhonglaniena napan yam tawbikhidaine inebo. 이비마 소이키바 뿜바 아이 이사나 이란 야자도나 ngakpiyo haijaba lakjariba Aikhoidine ine hoidawna sen su paijade wangang kamjau hunbasu haijade. Adubu izat ki mamandi piba ngamjagani. Aikhoidi izat pu yamna ikai khumna jaidaine. 이비마 아이 이zat기 마만 타우바 lakpa natin he 이비마나 bahap maromda Wa lepna balakpada ahan sigi pida phawa thadaba makai sumchit paiduna talakhibadubu ningsing bidrabarani inebo. 이비마 Yani ngahaktang leibiramo ai mama magido kaujaraage aigi heng makha thangbasidani onthokna ikai kheda angangsina hairame bawasingse
ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤꯀꯣ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯑꯆꯥꯎꯔꯝ ꯄꯥꯝꯕꯅ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ ꯃꯗꯨꯒꯤ ꯑꯃꯥꯡꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯚꯥꯞ ꯇꯥꯔꯛꯑꯦ ꯑꯣ ꯑꯥꯗ ꯆꯪꯉꯛꯏꯁꯤꯕꯨ ꯅꯍꯥꯟꯒꯤ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯅꯦ ꯏꯁ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯩꯕꯨ ꯋꯥꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯕ ꯇꯥꯕꯅꯦ ꯕꯦꯝꯃ ꯁꯤꯂꯥ ꯃꯥꯃ ꯃꯥꯃꯅ ꯄꯥꯝꯃꯁꯨ ꯃꯥꯕꯨ ꯚꯥꯞ ꯇꯥꯅꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯨꯅꯤꯅꯦ ꯃꯥꯅꯤ ꯃꯥꯃ ꯁꯦꯔꯥ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛ ꯎꯁꯤꯠꯈꯤꯗꯕ ꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯑꯩꯕꯨ ꯏꯕꯦꯝꯃ ꯂꯥꯛꯄꯤꯔꯤ ꯑꯍꯣꯏ ꯇꯥꯗ ꯏꯕꯦꯝꯃꯅ ꯂꯦꯡꯕꯤꯔꯛꯄꯁꯤꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯩ ꯁꯤꯂꯥ ꯅꯪꯕꯨ ꯇꯥꯗ ꯌꯥꯖꯔꯅꯤ ꯑꯩ ꯇꯥꯗ ꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯇꯥꯗ ꯈꯣꯏꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯆꯔꯤꯕꯅꯤ ꯁꯪꯒ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯕꯦꯝꯃꯅ ꯇꯣꯟꯊꯅ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯗ ꯃꯇꯝ ꯑꯃꯗ ꯔꯥꯖꯕꯨ ꯄꯨ ꯄꯥꯡ ꯁꯨꯗꯦ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯒꯦ ꯈꯟꯈꯤꯕꯇꯅꯤ ꯑꯗꯨꯕꯨ ꯇꯥꯗ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯅꯕ ꯇꯥꯗꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯂꯨꯍꯣꯡꯕꯗꯨ ꯏꯕꯦꯝꯃꯅ ꯀꯥꯏꯍꯟꯖꯕꯅꯤ ꯆꯨꯝꯕꯅꯤ ꯇꯥꯗ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯀꯥꯏꯕꯁꯤꯅ ꯔꯥꯖꯗꯗꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦꯅꯦ ꯇꯥꯗ ꯃꯁꯥꯅ ꯍꯣꯠꯅꯖꯕ ꯀꯟꯕꯅꯤꯅ UPSCꯒꯤ इंटरव्यूदु माई पाक्चदुना ngасidi achaubo officer ama oiren heibema ikaikhreda tada warawa pumba thadok piduna nachanbo amukta nungsibi tada pumnamak aigi irane nachan nungak piduna angang anigi luhongba se amukta yanaba sinbiyu bema luhongba gi wafam dumadi ekoi haiba ngamjadrebo tada warawa pumba thadok piduna nachanbo amukta nungsibi ai khurumjari tada haunadi bema yengoi khurumba khurumdabagi wanga sunate somdobani haibiyo nupa masado hoi magi thabak mafamda satkiba tha ahum lom phare ibemana lakpase matam khara khi thengban khara male le he tada phare nasan kanada suwarau jate aina tawjaruba pawki ma haina tada khogi thongjinda leplari ai kanabu suninda tawpham thokte isana thakjaba langda isana thujabade adu tada ai chacharage yoro ibema ine chatlake Inia, yaubiro.